खुरुमजई मैम मेरी कॉम की हंतक आपके अदालत है शो अदुदा रजत शर्मा एंकर होइबा अदुदा महाना फोंदोखिबा माकी वाफम माकी हस्बैंड एक्स हस्बैंड के ऑनर कॉम की मतंग फोंदोखिबा वाफम अदुदा हजिक सोशल मीडिया यूट्यूब ता यामना वायरल चली को मियोई कया कया यूट्यूबर कया कया माकू यामना अथीबा मोंगदा ngangnari मसीगी मतंग मैम वीडियो अमतंग शेयर तौजरके मैम पुनमक तामिनसे मेरी कॉम हंतक आपके अदालत से रजत शर्मा हंगबा वहांगी पाखुमदा महाकी मपुरोबसे महाकी मरन चादुन हिंगबा नुपीगी मरन चादुन हिंगबा कईगुम थबक अमता सुदबा जॉबलेस ओइबा अमदी फुटबॉल सानदुना रेमदा मतम मांगन मिसक अमनी हायना मांगना फोंदोखरे अदुगी मथक्ता महाकी मरन मतुम नसिंगबा मयाम अमसु महांगना महाकी एक्स हस्बैंड के ऑलर कॉमजिना मागी ममिंग ओंजलंबा मेरी कॉम की अयाब याउदना खंगंदबिदा मागी ममिंग ओंजलंबा अमदी माना बॉल लेप मतमदसु माना अखोगी फोर्सना दुना हाई तारे माउंदा नफुदा बीजेपी की लीडर सिंग उनहनगिबनी का हाइबगी अम्बा कया एलिगेशन में आमम तौरखरे मसिदगी हौजिक यूट्यूबर कया सोशल मीडिया यूट्यूब ता माकू फजना याम फजदब मोंगदा हाई तारे ngangnariba तसेंगना चुमे मैम हाइनेसे मेरी कॉम से ममांग ममांगी इंटरव्यू सिंगददी मांगना हाइखिबदा मांग की मपुरेबसे फुटबॉल पामजबा अमदी फुटबॉल ना मागी कैरियर ओइना ससगे खनबा मिसक अमा खंगने ना मांगना फोंदोखि तौबतबो महाक से मेरी कॉम ना इंटरनेशनल की नेशनल की इंटरनेशनल की अफावरक्पा ममिंग खर लेखलक्पा मतम मागी कैरियर की यामना सेंगखकदौ मतम ओइबा मतमदुदा मागी एक्स हस्बैंड के ऑलर कॉमजिना आईगी कैरियर जी तोक्तोक नंगी कैरियर मरोई नुपी नुपी अमा ओइनना मपुरोइबना मागी नुपीबु सगोट पीबा हाइबसे हौजिक मतम याम तांगे अदुना माकी नुपी मेरी कॉमबु सपोर्ट तौदुना माकु अपाउब इंटरनेशनल की थाकता अमा सेंगफट के खनबगी माकी सैक्रिफाइस तौगिबगी वारी मागी लाइफ डेडिकेट तौगिबा मागी सैक्रिफाइस मैमदुना मरम ओइगा मान वर्ल्ड चैंपियन क्या ओइबु ngamkhibani amadi ओलंपिक ता फाउबा ब्रोंज मेडल फंगखिबनी हाइबना चिंबगी वाफम कया अमा माकी डेब्यूसिंग फोंदोकलिबने अदुना मदुदगी अखोइना खंगे मेरी कॉम से अखोइगे करी हाइते माकी हस्बैंड अदुगी मतिक कनो तौबा मतेंग पांगबीबा माउना टेंशन अमत लेना फुल सपोर्ट तौबीदना माबू माई पाकपा चौबा सरुक यारखिबा सक अमनी हाइबसे माकी मपुरोइबसे मदै खंगीबने अदु हंदकी इंटरव्यू ददी माकी हाना फोंदोकी वाफम जिंगदी पूरा ओना तैनाबदा माकी मपुरोइबबो मैम एलिगेशन मैम तौरखरे नुपी मरन चाब थबमता सुनिंगदबन अदुई मतकता शोदुदा आपके अदालत हाइबा शोदुदा महांगना तिल्लिबा मैमदुदा नकोइसु लोइनब फुटबॉल सानरंगनी तौदुना अखोई सुनील शेट्टी दौना अफाव फुटबॉल प्लेयर ओइबा ngamarbra का हाइबना चिंग वांग मैम हंगे मान हंगीबा वाहंगदो तिल्लिबा सोजिंगदु मक्ता फुटबॉल पामजबा फुटबॉल नुंसिबा फुटबॉल कैरियर सिंग खम मैम जु लेंबे याय मागी वाहैदुना मीजिंगदा अखोई मेंटल डाउन तौहनबा हाइगद्रा कैनोमा फावहन लमगद्रा हाइना खल्ले मरमदि फुटबॉल लवर मैमदुदगी अफाव थोलकदुइनी मागना बॉक्सिंग पामिदो मा बॉक्सिंग लवर मो ओइबदगी बॉक्सिंग पामदना खोदा होनरकपदगी फावगी नत्रो अदु माना हारिबा मोंग मतौदो यामना फजदबा मोंग अमा ओइ मरमदि पामजबदगी लाअकांदा अफाव ओइरकदुनि कन होनरकांदा अदा लेइबा मैमदो नखोइ फुटबॉल दि अदुम सानरंगनी लेयर खुलकदम सानरंगनी अदुम लोइ मी पामनाइ सानै तौबदो नखोइ फुटबॉल सुनि सेठी दंना फाव मिसाम ओइबा ngamabra नखोइ खुदिम ओइबा ngamabra का हाइ वाहंगजे याम फजदे एन खंजै सानोइसिंगी मोरेन डाउन तौहलेन लौजै को अदुना माना आयु वाफमदु फजदे हजिक सोशल मीडिया में आम ट्रोल तौनै सिदा तमजनी वाफमदि हजिक मतमसे नुपीजिंगजे नुपी लोइनम नत्तिको नुपी खरा अमदि मपुरोइबजिंगजिना यामना वांगना सेमकलेबा नुपी अमबु मपुरोइबना अवांग थांगता सेमकलकपा हाइबसि यामना लेमजनिंगाई अमदि मपुरोइबदु यामना फिदमनिंगाई ओइबा मिसा अमनेन लौजै मरमदि नुपीबु हंदना नमदर थमदुगी होनबा समाजनी सिदा नुपीजिंगबु इंखतपीबा कायजे यामना अचौबा थमोइ सेनबा मिसा अम खंगने अदुना नुपीजिंगजिबु मखोइना वाना होनजन मतेंग पांगबीदना खोतना चावखललकांदा अफबा मतिक चाबो ओरकांददी नुपीजिंगजिना मो मागी लेभेंदगी नेमदब नुपा मागी नुपागा लेमिनबा ngamdabra हाइ वाहंग अमा लाएब नुपानदी अयाम समाज से तौइजी नुपान पंजाव सुरुगा मागी नुपीगा लेमिनबा मागी मचा मसु मामबु मैमदुगा लेमिनबा नोइ मागी मम्बा मपु नत्रगा मागी मचा मागी नुपीना थबक सुई मागी नुपीदुना माउना मतेंग पांगी पांगदे हाइबगी थोइदोकपा केम खनबा लेइते मखोइदु मागी पोलुमनेन खलुबा लेइते अखोइजुने अखोइना थबक सुरगजु अखोइना इमा इपा नत्र अइगी नुपीदु पोलुमनेन खनदेब अइगी तौदा यादब इथौ अमगुम अदुम खली करीमता खल्लुदेब
ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯅꯗꯤ ꯍꯥꯏꯕ ꯃꯦꯔꯤ ꯀꯣꯝꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯡꯅꯗꯤ ꯃꯈꯣꯏꯅ ꯃꯇꯤꯛ ꯆꯥꯔ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯈꯥ ꯄꯩꯁꯥ ꯊꯣꯛꯇꯕ ꯃꯥꯒꯤ ꯄꯩꯁꯥ ꯊꯕꯛ ꯇꯧꯍꯧꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯣ ꯃꯥꯅ ꯁ꯭ꯇꯦꯇꯁ ꯋꯥꯡꯕ ꯍꯦꯜꯂꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯊꯥꯛ ꯋꯥꯡꯕ ꯍꯦꯜꯂꯕ ꯃꯤꯑꯣꯏꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕꯗ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯐꯥꯎꯕ꯭ꯔꯥ ꯃꯥꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯗ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯦꯕ ꯂꯥꯛꯏꯕ ꯋꯥꯍꯪꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤꯅ ꯐꯅ ꯃꯇꯤꯛ ꯆꯥꯔꯒꯁꯨ ꯃꯥꯒꯤ ꯑꯄꯨꯔꯣꯏꯕꯗꯨ ꯃꯇꯤꯛ ꯆꯥꯗ ꯇꯥꯔꯒꯗꯤ ꯌꯥꯗꯕ꯭ꯔꯥ ꯁꯃꯥꯖꯁꯦ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯅꯨꯄꯤꯅ ꯄꯩꯁꯥ ꯊꯣꯛ ꯅꯨꯄꯥꯅ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯗꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯅ ꯍꯥꯏꯕꯁꯤꯡꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯃꯨꯛ ꯉꯥꯡꯅꯔꯤꯁꯤꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯊꯕꯛ ꯋꯥꯡꯅ ꯇꯧꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯁꯤꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯕ ꯃꯤꯁꯛ ꯑꯃꯒ ꯑꯣꯏꯅ ꯂꯣꯏꯅꯅꯤꯡꯉꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯒ ꯑꯣꯏꯅ ꯂꯣꯏꯅꯅꯤꯡꯉꯤ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗꯒꯤ ꯍꯟꯊꯕ ꯊꯥꯛꯇꯨꯗꯤ ꯃꯥ ꯂꯣꯏꯅꯅꯤꯡꯗꯦ ꯍꯥꯏꯕ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤ ꯆꯨꯝꯃꯛꯀꯗꯣꯏꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯗꯒꯤꯗꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯩꯅꯔꯦ ꯑꯗꯨꯅ ꯇꯁꯦꯡꯕꯩꯗꯤ ꯅꯨꯄꯥꯁꯤꯡꯅꯗꯤ ꯅꯨꯄꯤꯗꯨ ꯃꯇꯤꯛ ꯆꯥꯏ ꯆꯥꯗꯦ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯅꯨꯄꯤꯅꯗꯤ ꯅꯨꯄꯥꯗ ꯈꯟꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯊꯣꯛꯍꯜꯂꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇꯤ ꯅꯠꯇꯦꯀꯣ ꯈꯔ ꯈꯛꯅꯅꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯔꯗꯁꯨ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯚꯣꯄꯥꯜꯗ ꯑꯩꯈꯣꯏ ꯄꯨꯔꯤꯁ ꯂꯝꯕꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯂꯥꯏꯅꯤꯡꯕ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯅ ꯈꯣꯠꯇꯅ ꯄꯩꯁా ꯄꯨꯗꯅ ꯈꯣꯠꯇꯅ ꯃꯥꯒꯤ ꯑꯔꯩꯕ ꯁꯦꯟ ꯅꯨꯡ ꯄꯨꯊꯣꯛꯇꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯔ ꯀꯥꯟꯗꯨꯗ ꯅꯨꯄꯤꯁꯤꯅ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯛꯑꯕ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯔꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯤꯗ ꯃꯍꯥꯛꯅ ꯃꯦꯟꯇꯦꯜꯂꯤ ꯇꯣꯔꯆꯔ ꯇꯧꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯕꯗꯅꯥꯝ ꯃꯌꯥꯝ ꯑꯃ ꯇꯧꯁꯜꯂꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯐꯩꯖꯣꯝ ꯈꯨꯗꯩ ꯑꯁꯨꯝꯕ ꯃꯌꯥꯝꯁꯤꯒ ꯑꯩꯒ ꯆꯥꯟꯅꯗꯦ ꯑꯩꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯁꯤꯒ ꯆꯥꯟꯅꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄ ꯑꯗꯩ ꯃꯥꯅ ꯊꯕꯛꯇꯧꯅꯅꯕ ꯂꯥꯏꯔꯤꯛ ꯇꯝꯅ ꯈꯣꯠꯅ ꯍꯣꯠꯅꯔꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯨꯗꯩ ꯆꯦꯠꯄ ꯐꯩꯖꯣꯝ ꯆꯦꯠꯄ ꯆꯟꯗꯣꯟ ꯊꯤꯟꯕ ꯃꯄꯨꯔꯣꯏꯕꯗꯨꯅ ꯄꯩꯁꯥ ꯄꯨꯊꯣꯛꯅ ꯈꯣꯠꯅ ꯊꯥꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯗꯅ ꯃꯦꯟꯇꯦꯜꯂꯤ ꯀꯩ ꯃꯌꯥꯝ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯃꯉꯣꯟꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯗꯣ ꯈꯨꯗꯩ ꯁꯦꯠꯂꯤ ꯐꯩꯖꯣꯝ ꯁꯦꯠꯂꯤ ꯆꯟꯗꯣꯟ ꯅꯝꯃꯦꯅ ꯈꯜꯂꯨꯗꯕ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯃꯇꯤꯛ ꯆꯥꯔ ꯈꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯅꯔꯤꯕꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯀꯦꯁ ꯇꯧꯅꯔꯤꯕ ꯃꯈꯜ ꯑꯃꯈꯛꯅꯦꯕ ꯑꯗꯨꯒ ꯑꯃꯁꯨ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯑꯃꯁꯨ ꯊꯣꯛꯈꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯦꯁ ꯇꯧꯔꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯔꯤ ꯑꯂꯣꯛ ꯃꯧꯔꯤꯌꯥ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯦ ꯁꯤꯁꯤꯒꯤ ꯖꯤꯌꯣꯇꯤ ꯃꯧꯔꯤꯌꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯥꯅ ꯄꯩꯁా ꯆꯪꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯔꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯗꯩ ꯄꯩꯁꯥ ꯄꯨꯗꯅ ꯃꯤꯒꯤ ꯊꯕꯛ ꯑꯐꯪꯕ ꯁꯨꯗꯅ ꯈꯣꯠꯇꯅ ꯍꯣꯠꯅꯔꯛꯇꯅ ꯃꯉꯣꯟꯗꯩ ꯂꯣꯟ ꯅꯨꯡ ꯂꯧꯗꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ ꯃꯥꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯍꯣꯠꯅꯔꯦ ꯃꯥꯏ ꯅꯨꯄꯤꯅ SDM ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯃꯦꯟꯇꯦꯜꯂꯤ ꯇꯣꯔꯆꯔ ꯇꯧꯏ ꯑꯗꯨꯅ ꯃꯥꯒ ꯑꯩꯒ ꯍꯤꯡꯃꯤꯟꯅꯕ ꯌꯥꯔꯣꯏꯅ ꯗꯥꯏꯚꯣꯔꯁ ꯇꯧꯔꯛꯄ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯦꯂꯤꯃꯣꯅꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯣꯔꯠꯇ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯍꯣꯠꯅꯔꯤꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯅꯨꯄꯥꯁꯤꯡꯁꯤ ꯃꯇꯤꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯅ ꯍꯣꯠꯅꯕꯤꯔꯒ ꯅꯨꯄꯤꯗꯨꯅ ꯃꯇꯤꯛ ꯆꯥꯈ꯭ꯔ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯨ ꯃꯥꯒ ꯊꯥꯛ ꯅꯦꯝꯃꯤ ꯃꯉꯣꯟꯗꯒꯤ ꯊꯥꯛ ꯍꯟꯊꯕ ꯃꯤꯁꯛꯅꯤ ꯃꯥꯒ ꯂꯣꯏꯅꯕ ꯁ꯭ꯇꯦꯟꯗꯔ ꯆꯥꯟꯅꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤ ꯅꯨꯄꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯈꯔꯗꯤ ꯃꯥꯒꯤꯅ ꯁ꯭ꯇꯦꯟꯗꯔ ꯍꯦꯟ ꯇꯥꯔꯗꯤ ꯃꯉꯣꯟꯗꯒꯤ ꯊꯥꯛ ꯅꯦꯝꯕ ꯅꯨꯄꯥꯒ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯔꯦꯕ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯁꯤ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯒꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯕ꯭ꯔꯥ ꯁꯃꯥꯖꯁꯤꯗ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯅ ꯃꯦꯔꯤ ꯀꯣꯝꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯚ꯭ꯌꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯃꯥꯖꯗ ꯀꯩꯒꯨꯝꯕ ꯑꯃ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯥꯐꯨ ꯑꯃꯗꯤ ꯄꯤꯔꯦ ꯍꯥꯏꯅ ꯂꯧꯖꯩꯌꯦꯕ ꯑꯗꯨꯅ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯂꯀꯥꯟꯗ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯟꯗꯣ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯂꯦꯞꯈ꯭ꯔꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯊꯃꯣꯏꯗ ꯐꯥꯎꯍꯜꯂꯤ ꯃꯌꯥꯝꯒꯤ ꯃꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯀꯃꯦꯟ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ